Hello ma'am, welcome back to my channel. Ado ma'am kuirabay matungda mukbang amuk pore. Ado ma'am ngasigi mukbang sidi dum indhamdagi hinjang haitare ai ngasi sweater ka litla leirabane. Siga hangam thongba leire. Khatang kaloroi me ba ai chaade hangam thongba dasu dum charage na. Do se kobi le satpi dagi kole hawai alu ngauba leire. Do se siga na uriga alu ga ametpi ne ba. Do leire ma'am chaba hojaraga. Kangose hanjage ko. 하우드미 강어제 자가 사버가 짜버 한 번째 코마야 hỏi thế là mà nó thòng bạn 모록 hay con em bầm dê bạn à từ kia ấy sao con ấy nặng rồi cái hàng ngọt nó khá lim mang mana rồi trời ngon chưa hỏi ra thau nấm lấp tàu rồi đang ngon rồi
ꯑꯩꯁꯦ ꯇꯁꯦꯡꯅ ꯍꯥꯏꯔꯨꯔꯒꯗꯤ ꯍꯪꯒꯥꯝ ꯊꯣꯡꯕ ꯆꯥꯗꯦꯕ ꯑꯗꯨꯝ ꯌꯥꯝꯅ ꯍꯦꯟꯕꯟꯇ꯭ꯔꯀ ꯆꯥꯏꯑꯦꯕ ꯀꯩꯝ ꯂꯩꯇ꯭ꯔꯗꯤ ꯑꯗꯨꯁꯨ ꯃꯅꯥꯁꯦ ꯇꯥꯏ ꯑꯩꯈꯣꯏ ꯌꯨꯝꯗ ꯍꯪꯒꯥꯝ ꯊꯣꯡꯕ ꯈꯨꯗꯤꯡꯒꯤ ꯑꯩꯒꯤ ꯏꯟꯖꯥꯡ ꯍꯥꯞꯄꯦ ꯍꯥꯏꯗꯤ ꯑꯩꯒꯤ ꯇꯣꯉꯥꯟꯅ ꯊꯣꯡꯉꯦꯕꯅ ꯉꯁꯤꯗꯤ ꯚꯤꯗꯤꯑꯣ ꯅꯝꯗꯣꯔꯤꯅ ꯆꯥꯁꯜꯂꯕꯅꯦ ꯀꯥꯡꯍꯧꯗꯪ ꯂꯧꯔꯨꯏꯌꯦ ꯃꯌꯥꯝ ꯑꯣꯛꯇ꯭ꯔꯦ ꯀꯥꯡꯍꯧ ꯈꯇꯪꯒ ꯆꯥꯛꯀ ꯄꯨꯔꯛꯑꯦ ꯃꯌꯥꯝ ꯁꯤꯒ ꯇꯣꯠꯁꯜꯂꯒ ꯍꯥꯞꯄꯛꯑꯒꯦ ꯑꯩꯁꯦ ꯕꯣꯔꯥ ꯍꯧꯒꯦ ꯇꯧꯔꯝꯕꯅꯦꯕ ꯑꯗꯣ ꯀꯥꯡꯍꯧꯁꯨ ꯌꯥꯎꯕꯗ ꯇꯜꯂꯦ ꯍꯧꯕ
ꯀꯣꯕꯤ ꯂꯩꯁꯥꯕꯤꯗ ꯄꯨꯔꯥ ꯁꯨꯛ ꯆꯥꯎꯕ ꯃꯄꯨꯝ ꯑꯃ ꯑꯣꯏꯔꯝꯒꯅꯤ ꯁꯨꯛ ꯆꯥꯎꯕ ꯃꯄꯨꯝ ꯑꯃꯒ ꯈꯤꯇꯪ ꯄꯤꯛꯄ ꯑꯃꯒꯅꯦ ꯑꯩꯅ ꯍꯥꯎꯕꯤꯁꯦ ꯍꯥꯎꯔꯦ ꯑꯗꯨ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯩ ꯆꯥꯕꯁꯨ ꯂꯣꯏꯔꯦ ꯐꯖꯅ ꯇꯦꯡꯉꯦ ꯆꯥꯊꯣꯛꯑꯦ ꯄꯨꯛꯁꯨ ꯄꯣꯛꯈꯥꯏꯗꯧꯔꯦ ꯑꯗꯣ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯎꯅꯔꯁꯤ ꯕꯥꯏ ꯑꯗꯣ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯂꯥꯏꯛ ꯇꯧꯁꯟꯕꯤꯔꯝꯃꯣ ꯑꯗꯨꯒ ꯑꯩ ꯆꯦꯅꯦꯜꯁꯦ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯣ